Paodam meng tabi ni bakwai kono mapu taram nok sawa loina na khurumjari masigi maroyo pauda. Tampaki constituency Nepal ki voter singna masagi oijaba thadoktuna Manipur kaidana ba laurakhiba firebadu masisu lengdana leibiri haina Chief Minister N Biren haikre. Meet the author thoram Manipur University da pangthokre. Loinena Mamata Banerjee na West Bengal ki chokka thorang thitha le haina Prime Minister Narendra Modi na haikre. Mapungoiba paung pizari. Vote Hadabadi Yarga Lepadi Yadaba Outer Manipur Parliamentary Constituency da Yauriba Tampaki Constituency Nepal the Ladiba Voter Singna Masagi Ojabatha Doktuna Katoktuna Manipur Kaidanaba Laurakiba Firebadu Masisu Lengdana Loviri Madugi Damakta Constituency Nepal Sida BJP Gi Maikegi Amadi Manipur Gi Chief Minister Ramoina MP MLA na Topam Topa Singi Mathakta Akhanaba Mityeng Thamgani Haina Manipur Gi Chief Minister Nongthomba Birena Kongdokre. Wafam asingasi Bharatiya Janata Party BJP Kakching Mandal na sinduna lakadoriba taratare suba Lok Sabha Mikhalgi Outer Manipur Parliamentary Mikhalga Mari Leinana Kakching Ningtholekai da leiba Seska Holda Pangthokiba Nongmagi oiba Political Convention namada Pangthokibani. Thoramadu CM Birena Makataraduna Hai Vote Hadabadi Yarga Lepadi Yade Haiduna Constituency Nepal Asigi Voter Singna Vote Hadaramdrabadi Haukiba Chahi Nifu Asi Kari Warangani Manipur Tugaina Honariba Kangu Adugi Forsta Chalangani Naga Kuki Mitei Pangalgi Kenabathamdana Manipur Kahendanaba Masi Fawada Thamlaglibasi Kakching Yauna Constituency Nepal Asigi Miamna Balance Hanaduna Lakwa Sinani Haiki Border ki wafu issues 1967 the Congress ki matam the border issues signed the government ekhui mayam bi lebi ba laman mayam bi aya wa play gaw ta bo te sumai na ekhui si tam tak kaya da so minimum la ke kuji su ekhui ne section ke to se moi gi machine da ma makut na ma Chief Minister N Birena Athoiba Mithunglai namadi Kakching Kendrigi MLA Waisur Chandrana Thoromapu oina saruk yaduna Pangthokiba Ngasigi Political Convention aduda Outer Manipur Parliamentary Constituency ki Mikhalda BJP ki candidate oigadoriba SS Sokopau Elias Benjamin Mate Kakching Municipal Council ki Chairperson and Sanjay Kumar Upa Adaksha MD Nazimuddin Namadi BJP Kakching Mandal ki President KSS Chawbana Akhanaba Mithunglen Singh oina saruyaki Ngasi Imphal gi North AOC da leiriba Asaholda Indira Gandhi National Open University gi Kuntraga Nithoi Suba Convocation Manipur gi Governor Dr. Nazma Heptulana Athoiba Mithung oiduna pangthokre Athoiba Mithung gi warulda ngasi Indira Gandhi National Open University IGNOU gi Kuntraga Nithoi Suba Convocation asida Higher Education gi akhanghai aduga stakeholders sing yawba sida saruk yaba yamna nungai Convocation asi yamna chawba celebration ni aduga university dagi graduate imung manung saruk yaduna pangthokiba asi kanna honabagi mamini aduga mahiroi singna oja singbu ikai khumnaba utpa asi makoi gi achievement adu mai pakani masida nungaiba fawi aduga IGNOU asi higher education democratization aduga education ni aduga university asidagi UNESCO gi award kaya phangkre aduga university sigi school kungataret leire regional center umfugataret intina chalairi aduga english ngani taraga nipal da yamlaba satra kaya enroll toduna graduation loikre haiki Indira Gandhi National Open University delighted because every convocation gives me a golden opportunity to share some of my thoughts and views on higher education in a unique forum where all the stakeholders are present. Students, teachers, academicians, researchers, some policy makers, both past and present, and outstanding members of the civil society.
Center for Myanmar Studies Manipur University na sinduna meet the author Brigadier Sushil Kumar Sharma haiba thorom ama ngasi MU Anthropology Department ki conference hall da pangthokre. Thorom aduda Professor N Lokendra na moderator oibaga loinana Professor MC Aruna encounter oina sarwyaki. Ngasi ki thorom da Brigadier Sushil Kumar na Northeast based toba the complexity called Manipur root perceptions and the reality haiba topic da wanganki. Chief Minister M. Birena Haikre Lengak Asina War on Drama Chathaduna Chandel ADC Chairman Lukosei Jobu Maralgi Matungina Jail Sankibani Mahapu Belda Thadokibadu Judiciary Gi Mathauni Masida Congress na Judiciary Gi Mathau Putoktuna Press Meet Tokuna Lady Aduga Ngama Chama Layama Pirabasu Yadre Party Gi Karmi Singh MLA Minister Jackson Biu Haikre Wafama Singasi BJP ki inner ki candidate oriba RK Ranjan ki Kongba Nandebam Lekai Tlaiba Yumda party ki Firal Sikhatpagi Miyangi meeting ama Kongba Nandebam Lampak Pangtok Kibaduda Chief Minister na Fondokibani. Chief Minister na Makata Raduna English ngani tarukta Karigumba ama Pikibadu Karino Congress ki MLA amana press meeta Fondokiba Wafama Sina Congress asi blur chatle aduga issue natabada issue sagatuna Kibi mamanga nganduna lele haiki. KCP nando Chien Kibadu Gamari Lenana suspend Leiba Police Constable Lama Lekidabadu Nuaite Chien Kiba Nando Fana Navakana Honari Faba Supagani Aduga Masi Huran Bana Chiena Honabani Aduga Government na Fanaba Tobani Aduga BJP Gi Jongsina Balenga na Hokiba Chahi Nida Miamna Sel Buduna Chatpa Matamasu Tengna Halakpada Lambi Chatpada Kinaramasing Leitrabani Congress na Prime Minister Narendra Modi Masak Munna Kamdana Kamdabangaktani BJP National President Amit Shah na national level da Karitawi Haiba Kamdi Chief Minister na Makataraduna Inergi Party ki candidate RK Ranjan Manipur ki socio-economic geographical ki maramda munna khanglaba amadi BJP Party ki yamna Wazaraba Mishak Ama Oiraba Party na candidate oina khankibane mahapu vote kahanduna miyamgi seba tawhansi haiki Inergi Mireb RK Ranjan na Fongdor Kibada Haukiba Chahi Taramanga Congress Sasanda Fact Encounter da Maralejadaba Kaya Hatbiki Nubiwebi Kaya Awawa Taki Aduga Hauragliba Tungi Mirol Oigadoriba Naharol Kaya Gidamakta Manipurda World Class Ki Institution Oinaba Honagani Aduga Chief Minister na BJP da Nganna Changlapa Ase Afabani Aduga Miyangi Apaba Tauribasing Miyamna Khangnarabani Haiki Mauna MP Karabadi Act East Policy Asi Paktok Chaktok Tuna Yumlo Nariba Lebak Singa Lalolitik Mari Fana Bahonagani Haiki Nikhalga Mari Lenana Pangtokiba meeting Aduda BJP State Unit Ki President MP Rajya Sabha KSH Bhavananda Aduga Works Minister Thongam Bisorjit MLA Minister Singh BJP Ki Tungan Ba Mandal Ki Worker Singh Su Sarvyaki Manipur Press Club ta pangthokpa pawgi mifam amada MSF KSA amadi Suki Apunba Lob Joint Students Coordination Committee JSCC gi convener Manjit Sarangthemna pawmising da haiki leba khunai amada khunai adugi awonba punsirol amamam Thaudang Yaduna Lakpadi Lebak Adugi Mahiroi Singnani Haibasi Punamakna Khangnaraba Wafamni Adubu Ngasi Manipur Kunaida Tungan ba Thaudo Wathok Sing Mayok Nanaba Honaringai Lamdamasigi Tungan ba Nahasingi Skill Development Hengatnaba Tungan ba Personality Develop Tongnanaba Amadi Morality Wangna Lainaba Mahiroi Kunai Sina Honaduna Laklabasu Ngasi Fawada Mangam Sandri Aduga Hiramasigi Matanga JSCC na Kupna Tanaraba Matunda Handaki Chayesigi JSCC na Tawabasing Lepak Miamda Lautopani Mahana Makata na High School Digi University Thak Fawbada Leba Mahiru Singna Makal Amata Mayaka Bachinjak Season Nadanaba Apple Tobagaloina JSCC na Warep Ase Hanasu Mamangdasu Lautokrabani Masigi Matungina Mahisang na Lainiba Meter Chamagi Akoibada Mayaka Bachinjak Yohandanaba Amadi Season Naba Yaroi Luinana School Campus Manunda Mahiroi Amadi Oza Singna Makal Amatagi Mayaka Bachinjak Season Nadanaba Makal Makagi Drive Sanction Ba Hauragani Luinana
class 8 fawgi manung da leiba mahiroi singna skirt set pa aduga class 9 dagina 10 gi mathakta leiba mahiroi singna phanek set piyo loina na oja singna school gi uniform oiba ma oina dress set laga dress ki niyam 9 chat piyo loina na oja singna uniform ni haiduna salwar na jagana sari matek set pi dana ba akan bo wafam su thamlamli ing song lising amaga chamapal marifu gi april gi tarata anti migrants ki khongjangda pisum chinga macha lekhidraba singi mafamda chahi khuding gi pangthopa makeup thopa numit kuntraga mapal suba realization day manipur college ki multipurpose hall da pangthogani Hari benumira sida Manipur Praja miyamna athoba singi mafamda ikai khumnaba utbiduna sarubya biyu haina ngasi MSU gi office ta pangthorpa paumisinga unabada MSU gi president Peter Laishram na phongdokre hari ba thawra masibu mipum khudinga sarubya biyu loinana MSU na asigumba Manipur kanana bagi khongjang makhata na athumak praja miyam loinana hadbalaitana chongshingani haina mahana makhata ki da lamdam sida leibiriba ireicha amadi ima ibel ahalaman mahiro singh amadi khwai tarabu hariba sigumlaba ningsing thoram athoba nisibu ningsing thoram palan tawdoriba asida leimanam amtam su kapiraga thawai athoba singh asigi damakta la kapiba leimanam kapiba lakpiduna amadi hariba shusing asibu thekang kya da matam leptana thingnagani haibo wakhalonda hauroliba mirol koina thingnamina Manipur Peoples Against Citizenship Bill gi convener Yumnamcha Dilip Kumar na haikre awang nungpung lamdam gi yalomi sing kananaba madi common issue sing amata oina thengnanaba North East Forum for Indigenous Peoples NEFIP kowa common platform ama assembly wafama singasi ayuk Palace compound da leiba city convention da paumi singa unabagi thoram mamada Dilip Kumar na phongdokibani mahana makha taraduna NEFIP hairiba common platform ase North East state singdagi mioi ohum nominee oina sarbyakani hairiba core committee ase ge chapchaba convener country ba fawada ningchokcha lancha ko convener oina thopugani aduga manpack na North East state sing sin thungna chatuna citizenship amendment bill gi matangda amadi North East ki miyamna thengnariba issue kaya gi matangda punna thengnana nabagi mission ama hokiba February 18 ta chatpa hoki state khudingi luching masingna saru yakiba mission adugi matung inna April amadagina ahum fawbada North East People's Conference ama Imphal da pangthokpa haina miyamna lepnaki madugi matung inna ngarang North East People's Conference ama city convention da maipakna pangthokre NEFIP ki aims and object na chingba singi mathangi mifam da puthokani mifam ase Meghalaya da pangthokani haiki yamna apunba North East people singo ba forum ma semba haidana lemnare hairiba forum adugi maming si tare tara thongna khannar mutungda North East Forum for Indigenous People North East Forum for Indigenous People NEFIP haidana samna khangnarga hairiba North East state singsigoiba apunba forum mangara semkre ada hairiba forum asigi structure amasing magi permanent structure lona magi aims and objectives sing adudi mathani mukunda khanagani Thawal district ki Nongpok Semai police station gi manung channa leiba Yaripok Chandrakhongdagi masagi chahi 13 ta ngairibe leisabi macha Monica bu mahaka nungsinabani haiba nupana phone da kokthokraga sina phangkiba thodo aduda channel sing miyam khangna sibagi cherak piyo haina miyamna khongchana machatuna miyam yoiba mifam amasung Chandrakhong Laibung community hall da pangthokre mifam aduda April mapal dagina tara fawada pung nifunipal gi Manipur pumbagi total shutdown toba yauna warep kaya su lokre Monica misigi matang da semkeba je sina sinduna Manipur gi tongan ba civil society organization kya gi mute sing amadi Chandrakhong khul gi akoi badalaiba community kya su sarya duna chakhiba miyam gi khongchada du Chandrakhong khul dagi hauraga miyai kaitel fawada chatuna mafam maduda miyamna wakat mifam famduna khongdem sangsen ki khongchada du da achumba wail tobiyu aduga mihatpa cherak biyu rapid sing bel da thado ko yaroi nupi angang kanlu aduga inquiry committee sembiyo ekhoi achumba wail pami mihatpa da chenaba sing first tracking court da sinabiyo aduga criminal sing da minungsi thambigano haiba play card sing season akhi bagal loinana kholau sing su lauki tungda khongchada du Chandrakhong Laibung community fawada
ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞꯁꯤꯡꯁꯨ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯤꯌꯥꯠ ꯑꯁꯤ ꯑꯁꯥ ꯀꯨꯃꯥꯔ ꯃꯇꯣꯝꯇꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯗꯦ, ꯑꯗꯨꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯖ ꯑꯃꯅ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯔꯒ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ IPS ꯑꯣꯐꯤꯁꯔ ꯑꯃ ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯅꯨꯄꯤ ꯑꯦꯗꯚꯣꯀꯦꯠ ꯑꯃꯒꯅ ꯃꯦꯝꯕꯔ ꯑꯣꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯗꯨꯅ ꯈꯨꯃꯟꯊꯦꯝ ꯔꯕꯤꯆꯟꯗ꯭ꯔ ꯑꯃꯁꯨꯡ KH ꯖꯣꯏꯆꯟꯗ꯭ꯔ ꯌꯥꯎꯅ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯊꯤꯖꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ JC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯄ꯭ꯔꯤꯜ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯐꯥꯔꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯇ ꯁꯤꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ, ꯑꯃꯗꯤ ꯋꯥꯔꯦꯞ ꯑꯅꯤ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯇꯥꯡ 10ꯗꯒꯤ ꯍꯧꯔꯒ ꯇꯥꯡ 10 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯄꯨꯡ 94ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ Second World War Imphal Campaign Foundation-na sinduna mangasuba Imphal Campaign Talks, Peace and Reconciliations Meeting of the Minds Designing the Way Toward Haiba Teamda ngarang Imphal Hotel Sangai Hall da pangthokre. Hariba talks aduda Okuyama Kenichi, ex-deputy mayor of Sonai Town, Japan, Terence O. Halloran, curator of 31 Squadron Royal Air Force Association, UK, Christopher Johnson, war historian and researcher, amadi Akiko MacDonald, chairperson Burma Campaign Society na tongan-tongan ba hiramda wangangki, loinana RK Nimai retired IAS na thorongi chair lokhi. Kontau Zamnanau Chakauba, Kongsang, Mamang Lekaigi, Myoyamagi Yumda, Changlapa, Saji, Barking Deer, Amomama, Faraga, Langol, Reserve, Forest Game, Mapamamada, Tadokre, Yumlakta Kochen Bagi Asopa, Kajigauraba, Masa, Y Sandrabi, Sajiadu, PFA na First Aid Pirabamatunda, State Forest Department ka Pau Faunaraga, Tadokibane, Amaromda, Maiba Kundagi, Mayangbam, Danapati Amadi, Mahaki Kanguna, Yongama, PFA da Sinarapadagi. Sangong pitatuna yokli aduga yausang kumhaigi thabak lepluraba chekon amada pokpa kuidriba kaijeng lang macha ahum thengnabadagi PFA da sinakri thongnawjam naragauba MS Nara and Sons Brickfield Charangpatki mapuna haibada kumai matung engine sizinaba haubagi makhol tabadagi mabiadu lakidaba mani hain Akanaba Paoma Fangadagi, More CDO and More Police Station, Amasung, 12 Assam Rifles, Kudengtabi Post Mobile Frisking and Checking, Chatavada, Jerome Momocha Singh, Chai Kungamari, Apopa, Jerome Deven Singh Kauba, Kwerenge Bazar, Changangbe, Imphal Easta, Atsan Bigay, Imphal Easta, Myoyama, WY Tablet, Lising Humfugamari, Brown Sugar, Chaurana, Gram, Chahum Sumna Taruk, Apunba, Senpam Chaurakna Lupa Crore Ani Dasmik Manga Ani Rongi Mayai Kaba Nisha Fagat Pangam Lehari. Fagalaba Polamamadi Mioyasagi Matakta NDPS Eki Makada case Ama More Police na Lokat Lehari. Taratari Subal Lok Sabha Mikhalasida Chandel District Lariba Kuki Lanai Lupsingna BJP Gimire Boiriba Benjamin Elias Sokopau Mateda Sobutkani Haina Sokomang Haukip Kuki Chief Association KCA Chandel na Fongdorotli. Ngasi M Munpi Village da Leiba Kuki Chief Association Gunpi Block ki office da pangthokhiba pawmisinga unaba amada Sokumang Haukip na makataraduna hai ngasi Chandel District ki Lanai Lupsing Kuki Chief Association Chandel Kengjoy Gunpi Block Kana Block Kuki Women's Human Rights Chandel Thadau Students Association Gunpi Block United Jau Organization Chandel Jau Sangnopang Pauli Chandel Amasung Jau Mothers Association Juma Luchingba Luchingbi kaya yauna mifamama ngasi pangthokuna kupna khanarabatungda hai Sokopau Benjamin Matebu sawatnaba warep nakibani mifamaduda hai Sokopau Benjamin Matebu mai pakananaba angamba thakta konaminaba hainasu yanaki haina phongdoraki mayamna ngasisida meeting toraga sinbase maram lagi uba 17 Lok Sabha elections si matangda koise so mayam tanabani masda warip lobase lingjen manana Chandel district leriba mayamna ko BJP candidate BJP party da Hauji Manipur ki dukan singde yonariba Assamda
manufacturer oiba Fresi Nimbupani haiba hai mai asida Manipur gi Loktak Lake gi picture amasung ming hapsinduna Manipur gi puwari ga sagon naraklaba saging minsel asibo miyam dalana uhanna ga thawong yaningte maramaduna Fresi Nimbupani da Loktak gi photo hablaga aranba uhan thopiri basi khudakta lawthopaga loinana company asina miyam da sengdokadabani company asina miyam da hek sengdoktri ba phawda Manipur da hai mai asi yonba Tingle Haina Amsu na Kondorkli, Masi Tamai Vandaleba Amsu gi headquarters the Pangtopa, Paugi Mifamada, Amsu gi General Secretary Bipindra Haiki, Hariba, Haimahi Asida, Companies na Manipur gi Loktak ki picture Namsin Bagaloina, Loktak Asi Kumayama Waina, Nagalengi Isai Jagoy Romda, Lana Wahanto Piva Si Labactivani, Asigum Laba, Lamdamasigi Sagin Minsel Loriba, Loktak Patpu Miamda, Lana Wananaba Honaribasi, Kudakta Lepadabani, Loktak Patpu Nagalengi Festival Lamani Haina Lana Putokli Basi, Kudakta Lepadabani, Wainana, Atubumatamda, Mahiroi Lubasiga. Hai mahi puthokliba company asiga wakal taminana ba honagadabani mahiroi luk asiga wakal taminatriba fawada hai mai ase Manipur da matam kaktana yonba thingkhigani haina mahana makhatana phongdoki West Bengal gi chawkhat thorangi thabak sing Chief Minister Mamata Banerjee na tintha le haina Prime Minister Narendra Modi na Siliguri da pangthokpa election campaign amada sidakhrei PM Modi na CM Mamata bu speed breaker didi haina kademna ki duga PM Modi na makata na haikibada Bengal gi miyamna fangada ba haksel gi thorang Ayushman Bharat ki khudong chaba sing fangandre hairiba thorang asigi makada laing liba lairaba mioi amada lemna lupa lakh manga fawba gi khudong chaba fangada bani Siliguri gi campaign loiraba matungda PM Modi Kolkata da pangthokpa meeting amada su wangangani hairi PM Modi na makata na haikibada mahana hairiba wafam sing asigi paukom CM Banerjee na athuba matamda pigadabani amaromda Mamata Banerjee na mahaki election campaign hanagi schedule dagi noma ngankhatna pangthokre PM Modi na wangangba ek loibaga paukom pinanaba sem sakre aduga CM Banerjee na mahaki election campaign course Bihar dagi hayeng hawgani tawrambani Chai ani gi mamangda Pulwama gi Ledpora da leiba CRPF training center da attack chatakiba Jais-e Muhammad ki miyoyama National Investigation Agency NIA na fare aduga Nisar Ahmad kauba terrorist adu NIA court na police da sinakre 2017 gi December 13 gi numidangda khulai matik chana paiba terrorist singna CRPF ki Training Center da landa kibani attack adu makoina tawbani haina Pakistan da Pastoba terror group amana claim tawki NIA na faraba terrorist Nishar Ahmad Tantre hariba mioi adu trail dagini maha Jais-e Muhammad Commander Nur Tantre gi manaw nipani hai aroibda maroi pau umana pizari Tampaki constituency Nepal gi voter singna masagi oijaba thadoktuna Manipur kaidana ba laurakhiba firebadu masisu lengdana leibiri haina Chief Minister N Biren haikre Meet the author thoram Manipur University da pangthokre Loinena Mamata Banerjee na West Bengal gi chokka thorang thitha le haina Prime Minister Narendra Modi na haikre Masi damakta ni MS Paodam pijaba matang asida loisinjari myam pomuhana khurumjari